ada bukan kursi hari lau pun ada itu. Yari tahu dulu. Mama nanti kapo. Ini siapa? ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯅꯤꯡꯁꯤꯡ ꯈꯨꯟꯒꯤ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤ ꯄꯥꯔꯛꯀꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯅ ꯀꯥꯈꯠꯂꯒ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯅꯝꯕ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯈꯨꯗꯤꯡꯃꯛꯇꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯃ ꯉꯔꯥꯡꯁꯤ ꯃꯈꯣꯏ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯦ ꯂꯣꯏꯅꯅ ꯃꯊꯪꯗ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯦꯅꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡ ꯈꯨꯟꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯨꯔꯇꯤꯗ ꯀꯥꯈꯠꯄ ꯑꯗꯨꯗꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯩꯒꯨꯝꯕ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯗꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤ ꯄꯨꯔꯤ ꯑꯄꯨꯟꯕ ꯅꯤꯡꯁꯤꯡ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯁꯤꯡꯖꯔꯤ꯫